ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇ ꯍꯥꯟꯅꯒꯨꯝ ꯑꯍꯣꯡꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯍꯩꯔꯨꯗꯕ ꯃꯥꯒꯤ ꯃꯔꯥꯜ ꯑꯣꯏꯍꯧꯔ ꯃꯥꯜꯂꯤ ꯇꯝꯂꯣ ꯅꯪꯁꯨ ꯍꯣꯡꯕ ꯇꯝꯂꯣ ꯅꯪꯁꯨ ꯀꯥꯎꯊꯣꯛꯄ ꯑꯣꯏꯍꯧꯔꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯟꯊꯣꯛꯏꯗ ꯃꯤꯑꯣꯏꯕ ꯅꯪꯁꯦ ꯇꯁꯦꯡꯅ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯅꯪꯃꯨꯛ ꯁꯥꯊꯤꯕ ꯖꯤꯕ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯖꯤꯕꯅꯤ ꯅꯍꯥꯛꯇꯤ ꯄ꯭ꯔꯤꯌꯥꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯊꯝꯈ꯭ꯔꯕꯣ ꯊꯝꯈ꯭ꯔꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯌꯥꯏꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯤ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯝꯅꯤ ꯗꯥꯄꯥꯔꯤ ꯊꯣꯛꯂꯛꯄꯒ ꯅꯪꯁꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯊꯃꯣꯏꯗꯒꯤ ꯅꯣꯛꯅꯤꯡꯅ ꯅꯣꯛꯄ ꯅꯠꯇꯦ ꯂꯩꯇꯦꯡꯒꯤ ꯅꯣꯛꯄꯅꯤ ꯇꯥꯈꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯔꯥꯡꯒꯤꯅ ꯃꯤꯅꯣꯛ ꯄꯤꯔꯝꯂꯁꯨ ꯉꯁꯤꯒꯤꯅ ꯄꯤꯔꯥꯡ ꯑꯣꯏꯅ ꯄꯤꯔꯛꯂꯝꯕ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕ ꯑꯃꯗꯤ ꯂꯦꯝꯕꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯔꯥꯡꯗꯤ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯃꯪꯒꯤ ꯋꯥꯕꯨ ꯏꯁ ꯗꯗꯥꯒꯤꯁꯦ ꯎꯅꯤꯡꯂꯛꯄꯩ ꯃꯥꯜꯂꯤ ꯎꯅꯤꯡꯕꯩ ꯋꯥꯗꯤꯅꯦ ꯅꯨꯡꯇꯤꯒꯤ ꯎꯅꯤꯡꯂꯤꯅꯤ ꯌꯥꯗꯕꯩ ꯇꯧꯕꯅꯤ ꯀꯌꯥꯝꯕꯨ ꯀꯨꯏꯅꯤꯒꯦ ꯆꯍꯤ 5 ꯑꯃ 6 ꯑꯃ ꯃꯉꯥꯏ ꯆꯪꯉꯕꯗ ꯐꯖꯔꯅꯤ ꯑꯩꯗꯤ ꯆꯍꯤ 5 ꯍꯦꯟꯅ ꯉꯥꯏꯔꯗꯤ ꯌꯥꯒꯁꯦ ꯁꯨꯝ ꯇꯦꯛꯂꯛꯄ꯭ꯔꯥ ꯁꯝꯒꯁꯦ ꯁꯨꯝ ꯀꯦꯜꯂꯛꯇꯧꯕ ꯃꯥꯜꯂꯤ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯔꯛꯄꯗ ꯗꯗꯥꯒꯤ ꯁꯛ ꯊꯤꯔꯝꯂꯒꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯃꯁꯛ ꯐꯖꯕ ꯑꯃ ꯌꯦꯡꯉꯒ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯕꯨꯁꯨ ꯀꯨꯏꯅ ꯉꯥꯏꯍꯜꯂꯒ ꯆꯣꯍꯦ ꯑꯁꯤꯒꯤꯕꯨ ꯁꯥꯎꯒꯦꯒ ꯇꯧꯏ ꯑꯩꯕꯨ ꯊꯃꯣꯏ ꯌꯥꯝ ꯄꯥꯟꯗꯕꯩ ꯇꯥꯏꯞꯇ ꯍꯣ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯍꯌꯦꯡꯋꯥꯏ ꯏꯆꯥꯒꯁꯦ 10 ꯄꯣꯛꯑꯒ ꯅꯪꯒ ꯑꯣꯠꯈꯤꯒꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯍꯟꯗꯛ ꯌꯥꯎꯁꯪꯒꯤ ꯁꯨꯇꯤ ꯊꯥꯔꯗꯤ ꯌꯨꯝ ꯊꯣꯛꯂꯛꯇꯣꯏꯅꯤ ꯀꯣꯏꯕ ꯑꯝꯇ ꯄꯨꯕꯤꯌꯨꯀꯣ ꯀꯥꯏ ꯆꯠꯅꯤꯡꯒꯦꯅꯦ ꯂꯣꯏ ꯄꯨꯊꯔ ꯂꯣꯏꯔꯦ ꯆꯠꯅꯤꯡꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯂꯣꯏ ꯄꯨꯍꯟꯗꯣꯏꯅꯤ ꯈꯪꯉꯕꯣ ꯍꯣꯏꯅꯤ ꯄꯨꯕꯤꯒꯦ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯀꯣꯏꯊꯔ ꯂꯣꯏꯔꯦꯗꯅ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯦꯝꯕꯤ ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯏꯌꯦ ꯑꯝꯇ ꯊꯣꯛꯂꯣ ꯍꯣꯏ ꯃꯦꯗꯥꯝ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯗꯗꯥ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ ꯀꯣꯏꯕ ꯄꯨꯕꯤꯕ ꯀꯥꯎꯅꯤ ꯍꯣꯏ ꯐꯣꯟꯗꯨ ꯊꯝꯂꯒ ꯊꯣꯛꯂꯛꯂꯦ ꯂꯦꯝꯕꯤꯅ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯝꯃꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯂꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯒꯤꯗꯜꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯑꯦ ꯑꯩꯅꯦ ꯂꯦꯝꯕꯤ ꯑꯩꯁꯦ ꯅꯪ ꯂꯧꯕ ꯂꯥꯛꯏꯅꯤ ꯅꯣꯏ ꯕꯕꯥꯗꯨ ꯌꯨꯝ ꯊꯣꯛꯂꯛꯄꯒꯤ ꯂꯧꯕꯤꯔꯣ ꯆꯣꯟ ꯊꯥꯔꯛꯏꯅꯤ ꯑꯩꯉꯣꯟꯗ ꯀꯣꯜꯁꯨ ꯇꯧꯔꯛꯇꯦꯅ ꯅꯣꯏ ꯆꯦꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯗꯨꯗ ꯃꯔꯥꯡ ꯇꯧꯕꯒꯤ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯕ ꯅꯪꯗꯣ ꯄꯥꯈꯠꯂꯅꯤꯅ ꯍꯥ ꯑꯩꯈꯣꯏ ꯆꯦꯕꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤꯅꯣꯕ ꯈꯔ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯂꯥꯎ ꯆꯠꯂꯨꯔꯁꯤ ꯅꯣꯏ ꯆꯦꯅ ꯅꯪ ꯌꯥꯝ ꯁꯣꯜꯂꯤ ꯅꯣꯏ ꯏꯃꯥꯅ ꯅꯪ ꯂꯧꯕꯤꯔꯣ ꯆꯣꯟꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯗ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯣꯏ ꯉꯥꯡꯅꯔꯝꯃꯕꯅꯤ ꯂꯥꯎ ꯐꯠ ꯆꯠꯂꯨꯔꯁꯤ ꯅꯣꯏ ꯏꯃꯥ ꯍꯣꯏꯗꯣ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯅꯤꯕ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨꯗ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯦꯝꯕꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯃꯆꯦ ꯄꯜꯂꯛꯄꯗꯨꯗ ꯃꯥ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯕ ꯁꯪꯈꯤꯗ꯭ꯔꯦ ꯒꯤꯗꯜꯗꯨ ꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯀꯥꯏꯗꯅꯣ ꯅꯣꯏ ꯕꯕꯥ ꯍꯣꯏ ꯃꯅꯥꯛꯇꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯋꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯦ ꯁꯤꯗꯅ ꯕꯕꯥ ꯂꯩ ꯍꯥꯏꯔꯦ ꯀꯩꯅꯣ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯅꯤꯡꯕꯁꯨ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯅꯨꯄꯤꯗꯨ ꯆꯤꯡꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯥ ꯃꯅꯨꯡ ꯆꯪꯂꯛꯂꯦ ꯃꯅꯨꯡꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯒꯤꯗꯜꯅ ꯊꯣꯡꯗꯨ ꯐꯠ ꯂꯣꯛ ꯇꯧꯁꯤꯟꯈꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ ꯊꯥꯗꯣꯛ ꯑꯩ ꯆꯠꯀꯦ ꯕꯕꯥꯗꯤ ꯕꯕꯥ ꯀꯧꯅꯤꯡꯕ ꯀꯧ ꯀꯅꯥ ꯈꯨꯝꯂꯛꯀꯦ ꯌꯦꯡꯉꯨ ꯅꯪ ꯀꯧꯏꯗꯣ ꯂꯦꯝꯕꯤꯗꯨ ꯄꯥꯈꯠꯂꯦ ꯍꯥꯊꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯊꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯥꯅ ꯃꯥꯂꯦꯝꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯇꯦꯕꯜꯗ ꯑꯗꯨꯝ ꯊꯅꯝꯂꯦ ꯍꯥꯏꯕꯗꯨ
ꯂꯦꯝꯕꯤꯗꯨ ꯊꯣꯡꯂꯣꯝꯗ ꯆꯦꯟꯒꯦ ꯇꯧꯕꯒ ꯒꯤꯗꯜꯅ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯦ꯫ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ꯫ ꯁꯦ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯕ꯫ ꯅꯨꯄꯤ ꯃꯥꯅ ꯀꯞꯆꯗꯨꯅ ꯍꯥꯏꯖꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯄꯥꯡꯒꯜ ꯐꯕ ꯍꯦꯟꯈꯤꯕꯅ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯌꯤꯡ ꯆꯥꯕ ꯁꯥꯒꯤ ꯈꯌꯥꯠꯇ ꯇꯥꯔꯕ ꯁꯖꯤ ꯑꯃꯣꯝꯒꯨꯝ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯀꯣ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ, ꯇꯊꯣꯠ ꯇꯊꯣꯠ ꯇꯅꯧ ꯇꯅꯧ, ꯇꯔꯨ ꯇꯔꯨ ꯁꯥꯠꯆꯔꯝꯕꯤ ꯃꯍꯥꯛꯇꯣ ꯈꯥꯡꯎꯊꯛꯇ ꯃꯥꯡꯂꯦꯗꯣ, ꯑꯣꯏꯔꯦ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯑꯦ꯫ ꯀꯩꯒꯨꯝꯕ ꯋꯥꯐꯝꯁꯤ ꯍꯦꯛ ꯆꯤꯟ ꯀꯥꯡꯂꯛꯄꯗ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ, ꯑꯩꯅ ꯂꯣꯏꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯨ꯫ ꯅꯪ ꯍꯤꯡꯅꯤꯡꯂꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯆꯠꯂꯨ꯫ ꯍꯌꯦꯡ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯒꯅꯤ, ꯃꯗꯨꯗ ꯅꯆꯤꯟ ꯑꯝꯇ ꯀꯥꯡꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩꯗꯨ ꯄꯥꯏꯔꯒ ꯙꯞ ꯇꯧꯕꯤꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯤꯖꯕꯁꯨ ꯐꯥꯎꯏ꯫ ꯃꯃꯥ ꯃꯄꯥꯒꯤꯁꯨ ꯋꯥꯖꯔꯛꯏ, ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ, ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯂꯦꯟꯈ꯭ꯔꯦ ꯑꯍꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯕꯥꯔꯦꯜꯅ ꯌꯥꯏꯁꯅꯥꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯌꯥꯏꯁꯅꯥꯗꯨ ꯕꯤꯕꯥꯔꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ ꯀꯨꯏꯔꯣꯏꯌꯦ, ꯊꯕꯛ ꯈꯔ ꯐꯠ ꯐꯠ ꯁꯤꯟꯅꯔꯝꯂ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯜꯂꯗꯤ ꯅꯁꯥꯗꯣ ꯐꯔꯣꯏꯕ, ꯃꯤꯔꯛ ꯇꯤꯟꯕ ꯇꯝꯕꯅ ꯐꯠꯇ꯭ꯔꯣ? ꯑꯩꯗꯤ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯅ ꯅꯨꯡꯉꯥꯏ꯫ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ, ꯑꯩ ꯀꯣꯐꯤ ꯂꯧꯔꯨꯒꯦ, ꯀꯨꯏꯔꯣꯏ, ꯂꯩꯔꯝꯃꯨꯀꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯕꯤꯕꯥꯔꯦꯜꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯗꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯤꯌꯥꯗꯨ ꯐꯠ ꯆꯪꯂꯛꯂꯒ ꯌꯥꯏꯁꯅꯥꯗ ꯋꯥ ꯉꯥꯡꯂꯛꯑꯦ꯫ ꯅꯪꯂꯣ ꯌꯥꯃꯨꯡ ꯍꯣꯏꯗ ꯂꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ? ꯑꯧ ꯃꯥꯅꯤ꯫ ꯅꯪꯁꯦ ꯌꯥꯃꯨꯡꯒ ꯀꯩ ꯊꯣꯛꯅꯩꯅꯣ? ꯀꯩꯁꯨ ꯊꯣꯛꯅꯗꯦꯗ꯫ ꯔꯤꯌꯥꯗꯨ ꯈꯔ ꯎꯁꯤꯠꯇꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯍꯣ, ꯅꯪꯕꯨ ꯅꯌꯨꯝꯒ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯣ? ꯄꯥꯈꯪꯒꯤ ꯃꯌꯨꯝꯗꯒ ꯂꯩꯁꯤꯜꯂꯒ ꯃꯤꯒꯤ ꯃꯇꯨꯡꯒ ꯀꯣꯏꯅꯤꯅꯩꯁꯦ? ꯁꯣꯝꯅ ꯈꯟꯕꯤꯔꯤꯕꯁꯦ ꯀꯩꯅꯣ? ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯅꯥꯕ ꯑꯃꯒꯤ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ ꯐꯠꯊꯠꯂꯒ ꯍꯥꯏꯔꯛꯑꯦ꯫ ꯃꯤꯒꯤ ꯅꯨꯄꯥꯒ ꯃꯨꯟꯒꯦ ꯇꯧꯏꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯅꯪ ꯀꯩ ꯑꯣꯏꯗꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯀꯦ ꯈꯜꯂꯤꯅꯣ? ꯅꯨꯃꯤꯠꯇꯨ ꯇꯥꯡꯉꯗꯤ ꯅꯌꯨꯝ ꯂꯩꯇ꯭ꯔꯁꯨꯅꯦ, ꯃꯤꯇꯥꯡꯕꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝꯗ ꯂꯩꯔꯨꯕ ꯌꯥꯗ꯭ꯔꯣ? ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯥꯏꯗ ꯄꯥꯟꯒꯤ ꯏꯕꯦꯝꯃ? ꯀꯟꯃꯜꯂꯤ ꯋꯥꯍꯩꯗꯨ꯫ ꯅꯣꯛꯄ ꯍꯩꯔꯝꯂꯕꯤꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯀꯥꯏꯍꯜꯂꯤ ꯊꯃꯣꯏꯗꯨ꯫ ꯅꯨꯄꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯐꯝꯂꯤ, ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ꯫ ꯅꯁꯥꯅ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯌꯥꯃꯨꯡꯒꯤ ꯃꯐꯝꯗꯩ ꯂꯥꯛꯈꯣ꯫ ꯑꯩ ꯋꯥ ꯀꯥ ꯍꯦꯟꯕ ꯁꯤꯖꯤꯟꯅꯅꯤꯡꯗꯦꯅꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯀꯥꯏꯕ ꯍꯧꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ, ꯑꯗꯨꯅ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯃꯥꯅ ꯈꯟꯊꯕ ꯇꯧꯗ ꯍꯥꯏꯔꯨꯔꯤꯕ ꯑꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ? ꯕꯤꯕꯥꯔꯦꯜꯁꯨ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯊꯔꯨꯔꯦ꯫ ꯃꯥꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯌꯥꯏꯁꯅꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯁꯣꯜꯂꯛꯑꯦ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯄꯥꯏꯔꯛꯂꯤꯕ ꯀꯣꯐꯤꯗꯨ ꯊꯅꯝꯂꯒ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯑꯦ꯫ ꯆꯠꯈꯤꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯎꯔꯝꯗꯦ꯫ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯁ꯭ꯇꯣꯔꯔꯨꯝ ꯃꯌꯥꯒꯤ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯕꯥꯔꯦꯜꯗꯨ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯇꯞꯄ ꯈꯣꯟꯊꯣꯛꯇ꯫ ꯀꯩꯗꯧꯔꯒꯦ? ꯁꯤ ꯌꯥꯃꯨꯡꯗ ꯍꯥꯏꯌꯨꯁꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯇ ꯍꯥꯏꯗ ꯇꯨꯃꯤꯟꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ꯫ ꯕꯤꯕꯥꯔꯦꯜꯅ ꯃꯥꯕꯨ ꯍꯧꯒꯠꯍꯜꯂꯒ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯌꯥꯃꯨꯡꯗ? ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯌꯥꯝꯕꯨ꯫ ꯏ, ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯁꯤ꯫ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯦ ꯑꯩꯕꯨ ꯃꯤꯅ ꯆꯩꯍꯟꯒꯦꯅ ꯄꯨꯔꯛꯏ ꯅꯠꯇ꯭ꯔꯥ? ꯌꯥꯃꯨꯡꯒꯤ ꯈꯪꯅꯕ ꯂꯩꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯄꯁꯨ ꯁꯥꯏ꯫ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯦ, ꯆꯦꯜꯂꯨꯔꯕꯤ꯫ ꯌꯥꯃꯨꯡꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯂꯥꯛꯄꯒꯨꯝ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯆꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯦ
ꯄꯤꯕꯥꯔꯦꯜꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯀꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯅꯣ꯫ ꯅꯨꯄꯤ ꯑꯗꯨꯗ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯁꯨ ꯑꯩ ꯅꯪꯕꯨ ꯏꯟꯊꯣꯛꯄꯗꯤ ꯉꯝꯗꯦ, ꯅꯪꯕꯨ ꯂꯥꯞꯊꯣꯛꯀꯦ ꯉꯝꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯗꯦ, ꯃꯥꯒ ꯑꯩꯒ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯀꯜꯂꯛꯄ ꯀꯅꯥꯒꯤ ꯋꯥꯍꯩꯅꯤ꯫ ꯅꯪ ꯃꯗꯨꯗ ꯊꯥꯖꯕ ꯇꯧꯒꯅꯨ, ꯑꯩꯕꯨ ꯊꯥꯖꯋꯣ ꯌꯥꯏꯁꯅꯥ꯫ ꯌꯥꯝꯕꯨꯡꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯄꯥꯈꯪ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯝꯂꯥꯟꯕꯤ ꯑꯃ ꯂꯩꯁꯤꯜꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯁꯣꯛꯂꯣꯏꯗꯒꯦ, ꯈꯪꯍꯟꯕ ꯐꯥꯎꯔꯣꯏꯗꯒꯦ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯌꯥꯝꯕꯨꯡ꯫ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯕꯁꯨ ꯃꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯗꯦ ꯊꯃꯣꯏꯅ꯫ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯔꯨꯔꯦ ꯊꯃꯣꯏ ꯑꯗꯨꯅ꯫ ꯁꯣꯟꯊꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯣ, ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ, ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯀꯅꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯣ꯫ ꯀꯩꯒꯨꯝꯕ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯂꯕ, ꯃꯤꯀꯨꯞ ꯑꯗꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯣ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯄꯥꯔꯤꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝꯅꯤ, ꯄꯤꯕꯥꯔꯦꯜꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯤ꯫ ꯅꯨꯄꯤꯗꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ, ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯆꯦꯜꯂꯨꯔꯦ, ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯗ ꯃꯍꯥꯛ ꯃꯄꯨ ꯄꯥꯜꯂꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯌꯦꯡꯂꯁꯤ, ꯅꯪ ꯌꯥꯍꯧ ꯈꯔ ꯊꯦꯡꯃꯟꯈ꯭ꯔꯦ ꯌꯥꯝꯕꯨꯡ, ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ꯫ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯨꯕꯅ ꯊꯦꯡꯅ ꯊꯨꯡꯂꯨꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯜꯗ꯫ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯑꯣꯏꯕ ꯀꯅꯥ ꯑꯃ, ꯄꯣꯔꯣꯟ ꯃꯥꯕꯨ ꯍꯥꯟꯕ ꯍꯥꯟꯈꯤꯔꯝꯂꯦ ꯀꯅꯥ ꯑꯃꯅ꯫ ꯃꯥꯅꯤ, ꯃꯥꯗꯤ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤꯗꯨ ꯎꯪꯗꯨꯅ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯃꯨꯈꯤꯗꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅꯇ ꯂꯩ, ꯀꯩꯗꯧꯔꯦ ꯅꯪꯕꯣ? ꯏꯃꯥ, ꯆꯦꯆꯦꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯅꯪꯅ ꯀꯩꯒꯤꯅꯣ ꯏꯆꯦꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯤꯗꯣ? ꯑꯩ ꯆꯦꯆꯦ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯃꯥ꯫ ꯈꯪ, ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪ꯫ ꯑꯩꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯤ ꯍꯥꯏꯕ ꯈꯜꯂꯨꯔꯒꯅꯦ ꯏꯃꯥ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇꯦ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯨꯈꯤꯒꯤ ꯀꯜꯂꯕ ꯊꯃꯣꯏꯗꯣ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯄꯦꯊꯔꯛꯂꯦ꯫ ꯀꯨꯏꯔꯦ ꯏꯆꯦꯒꯤ ꯃꯁꯛ ꯎꯔꯛꯇꯕ꯫ ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯕ ꯍꯧꯅꯕ꯭ꯔꯣ? ꯍꯌꯦꯡ ꯏꯃꯥꯅ ꯄꯨꯟꯅ ꯆꯠꯂꯨꯔꯒ ꯄꯨꯔꯒ ꯂꯥꯛꯂ ꯂꯣꯏꯔꯦꯗꯅ꯫ ꯅꯤꯡꯁꯤꯡꯂꯛꯏ, ꯌꯥꯏꯁꯅꯥꯅ ꯄꯤꯛꯂꯤꯉꯩ ꯃꯥꯕꯨ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯀꯞꯈꯤꯕ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯂꯩꯔꯛꯏ ꯍꯥꯏꯕꯗ ꯃꯥꯒꯤꯁꯨ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯆꯦꯟꯁꯤꯟꯖꯔꯛꯂꯒ ꯃꯥꯒꯤꯗꯤ ꯂꯩꯕꯤꯔꯛꯇꯕꯒꯤ ꯃꯆꯤ ꯃꯆꯤ ꯂꯣꯟꯅ ꯀꯞꯆꯔꯝꯕ꯫ ꯃꯅꯤꯡ ꯊꯨꯡꯗꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯄꯦꯟꯊꯣꯛꯆꯕꯤ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯇꯧꯖꯔꯨꯕ ꯃꯔꯥꯜꯗꯣ ꯃꯁꯥꯅ ꯈꯪꯂꯛꯂꯦ꯫ ꯄꯥꯞ ꯀꯌꯥ ꯂꯪꯁꯤꯟꯖꯔꯨꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯊꯟꯇ ꯍꯩꯅꯗꯕ ꯄꯣꯛꯆꯔꯦ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯂꯦꯝꯕꯤꯅ ꯀꯣꯜ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯐꯣꯟꯗꯨ ꯄꯤꯔꯝꯃꯤ꯫ ꯍꯜꯂꯣ ꯆꯦ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ? ꯅꯈꯣꯟꯒꯤ ꯏꯁꯤ ꯁꯤꯔꯤꯗꯨꯅ꯫ ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯆꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯆꯦ ꯄ꯭ꯔꯤꯌꯥ ꯍꯣꯏꯗ ꯂꯩꯔꯝꯃꯤꯗꯤ? ꯃꯃꯥꯇꯣꯟꯅ ꯄꯨꯟꯅ ꯂꯩꯔꯝꯂꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯂꯦ ꯋꯥꯔꯤꯗꯣ ꯂꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯏꯃꯥ ꯊꯕꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯂꯩꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ, ꯏꯆꯦꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯆꯦ, ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ ꯉꯁꯤꯗꯤ꯫ ꯆꯦꯒꯤ ꯃꯪꯂꯥꯟꯗꯣ ꯐꯥꯎꯅꯔꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯑꯦ ꯉꯁꯤꯗꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯨꯕꯣ? ꯅꯪ ꯅꯨꯄꯥꯒ ꯀꯣꯏꯔꯒ ꯁꯥꯎꯅ ꯈꯣꯠꯅꯕ ꯇꯧꯔꯤꯔꯣ? ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯠꯇꯦ꯫ ꯑꯗꯨ ꯆꯦ, ꯑꯩ ꯗꯥꯃꯥꯂꯦꯝ ꯑꯟꯕꯒꯗꯤ ꯈꯪꯅꯤ꯫ ꯃꯥꯅ ꯀꯩꯀꯩ ꯍꯥꯏꯔꯛꯄꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯏꯆꯦꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯋꯥ ꯂꯣꯠꯀꯅꯣꯕ꯫ ꯀꯩꯁꯨꯝ ꯍꯥꯏꯗꯦ, ꯗꯥꯂꯦꯝꯗꯤ ꯌꯥꯝ ꯐꯩ, ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ, ꯁꯄꯣꯔꯠꯁꯨ ꯌꯥꯝ ꯇꯧꯕꯤꯌꯦ ꯃꯥꯗꯤ꯫ ꯆꯤꯆꯦ ꯍꯣꯏꯅ ꯆꯩꯅꯤ ꯈꯟꯕꯒꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ, ꯃꯥꯒꯤ ꯃꯔꯝꯒꯤ ꯀꯞꯄ ꯅꯠꯇꯦ꯫ ꯆꯤꯆꯦ ꯎꯗꯕ ꯀꯨꯏꯕꯒꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯩ ꯀꯞꯄꯤꯅꯤ꯫ ꯍꯌꯦꯡ ꯂꯥꯛꯎꯀꯣ, ꯑꯩꯅ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯂꯥꯛꯑꯗꯣꯏꯅꯤ ꯂꯥꯛꯑꯗꯣꯏꯅꯤ, ꯑꯁꯤꯒꯤꯕꯨ ꯀꯞꯄꯤꯅꯦꯅ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯅꯪꯁꯨ, ꯊꯦꯡꯉꯤ꯫ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤꯗꯨ ꯐꯣꯟꯗꯨ ꯆꯦꯅ ꯀꯣꯜꯂꯒ ꯄꯦꯅ ꯀꯞꯂꯤ, ꯃꯈꯣꯟ ꯊꯣꯛꯍꯟꯗ꯫
ꯄꯤꯕꯥꯔꯦꯜꯗꯨ ꯐꯣꯟ ꯂꯧꯕ ꯆꯪꯂꯦ ꯅꯨꯄꯤꯗꯨ ꯍꯣꯏ ꯃꯥꯏꯀꯩꯁꯨ ꯍꯥꯏꯗ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯐꯣꯟꯗꯨ ꯄꯤꯔꯛꯂꯝꯃꯤ ꯅꯪ ꯁꯥꯎꯔꯤꯕ꯭ꯔꯣ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯅꯨꯄꯤꯗꯨ ꯁꯨꯡꯉꯛꯅ ꯈꯨꯝꯂꯦ ꯑꯩꯗꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯁꯨꯝ ꯁꯨꯛꯑ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯗ ꯁꯥꯎꯔꯝꯗꯧ ꯃꯥꯟꯕ ꯑꯩꯕꯨ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯟꯕꯤ ꯅꯨꯄꯤꯗꯧꯅ ꯇꯨꯝꯕꯤꯔꯨꯔꯣ ꯌꯥꯝꯕꯣꯡ ꯊꯦꯡꯉꯤ ꯁ꯭ꯋꯥꯏꯗ ꯆꯣꯔꯣꯜꯒ ꯂꯣꯟꯕꯤꯔꯛꯑꯅꯤ ꯐꯖꯅ ꯇꯨꯝꯃꯨ ꯏꯪꯍꯟꯒꯅꯨꯀꯣ ꯅꯣꯡ ꯈꯔ ꯈꯔ ꯃꯪꯉꯤ ꯑꯩꯕꯨ ꯐꯖꯅ ꯇꯨꯝꯗ꯭ꯔꯗꯤ ꯊꯦꯡꯅ ꯇꯨꯝꯃꯨ ꯍꯥꯏꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯆꯤꯟꯗꯣ ꯁꯨꯝ ꯈꯨꯝꯃ ꯂꯩꯔꯅꯤ ꯇꯨꯝꯃꯨꯔꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯌꯥꯝꯕꯣꯡ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯊꯣꯔꯛꯂꯒ ꯊꯣꯡꯗꯣ ꯇꯞꯅ ꯉꯥꯁꯤꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯨꯈꯤ ꯑꯃꯗꯤ ꯎꯗꯣꯏꯗꯨ ꯂꯣꯏꯁꯤꯜꯂꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯂꯤꯗꯨꯅ ꯎꯗꯣꯏꯕꯨꯁꯨ ꯈꯪꯍꯜꯂꯤ ꯃꯥꯁꯨ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅ ꯑꯍꯦꯟꯕ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯃꯨꯈꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨꯗ ꯌꯥꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯅꯤ ꯃꯨꯈꯤꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯝꯃꯤ ꯆꯠꯂꯗꯣꯏꯔꯣ ꯏꯃꯥ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯅꯆꯦꯗꯨ ꯂꯧꯔꯨꯔꯒ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ ꯁꯤꯗꯩꯗꯤ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯂꯥꯛꯄꯒꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯀꯣ ꯍꯣꯔꯦꯟ ꯉꯥ ꯂꯩꯔꯣ ꯏꯃꯥ ꯍꯣꯏꯅꯤ ꯐꯖꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯤꯕꯥꯔꯦꯜꯒꯤ ꯃꯌꯨꯝ ꯍꯪꯂ ꯂꯥꯛꯄꯅ ꯐꯪꯂꯗꯨꯅ ꯆꯪꯂꯛꯂꯦ ꯂꯩꯔꯝꯂꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯑꯅꯤꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ ꯁꯨꯃꯥꯡꯗꯨꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯆꯅꯨꯗ ꯀꯧꯔꯦ ꯏꯕꯦꯝꯃ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯆꯅꯨꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯄꯥꯏꯔꯝꯕ ꯄꯦꯔꯦꯗꯨ ꯊꯝꯂꯒ ꯈꯨꯝꯂꯩ ꯀꯩ ꯍꯪꯕꯤꯒꯗꯕꯅꯣ ꯌꯨꯝꯁꯤꯕꯨ ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜ ꯍꯣꯏꯒꯤ ꯌꯨꯝ ꯑꯧ ꯃꯥꯅꯦ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯑꯩꯈꯣꯏꯁꯦ ꯌꯥꯏꯁꯅꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯑꯣ ꯑꯩ ꯈꯪꯖꯔꯨꯗ꯭ꯔꯦ ꯌꯥꯅꯤ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ ꯑꯩ ꯏꯃꯥꯁꯤ ꯑꯝꯇ ꯀꯧꯊꯣꯛꯆꯔꯨꯒꯦ ꯍꯣꯏ ꯑꯅꯤꯗꯨ ꯐꯠ ꯌꯦꯡꯅꯔꯒ ꯃꯥꯡꯒꯣꯟꯗꯨꯗ ꯀꯥꯔꯛꯂꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯐꯝꯐꯝꯗꯨꯗ ꯐꯝꯂꯤ ꯆꯅꯨꯗꯨ ꯏꯃꯨꯡ ꯆꯪꯂꯨꯔꯒ ꯃꯃꯥꯕꯨ ꯀꯧꯊꯣꯔꯛꯂꯤ ꯂꯩꯃꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯦ ꯌꯥꯏꯁꯅꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯍꯥꯏꯕ ꯑꯧ ꯃꯥꯅꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯁꯣꯝꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯤꯕꯕꯣ ꯃꯨꯈꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯩ ꯋꯥꯐꯝꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯌꯥꯏꯁꯅꯥꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯑꯩꯅ ꯍꯦꯛ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗꯦ ꯑꯉꯥꯡꯒꯤ ꯃꯁꯥꯗꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯦꯛꯇ ꯍꯥꯏꯔꯨꯕꯁꯨ ꯉꯝꯕ ꯅꯠꯇꯦꯗꯣ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯤ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯀꯅꯥꯅ ꯀꯔꯤ ꯆꯠꯂꯤꯕ ꯎꯗꯣꯏꯗꯨ ꯏꯀꯥꯏꯅ ꯅꯣꯡꯈꯠꯄ ꯐꯥꯎ ꯉꯝꯗ ꯈꯨꯝꯂꯩ ꯈꯪꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯟꯅ ꯇꯧꯔꯨꯔꯦ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯔꯒ ꯃꯐꯝꯗ ꯂꯥꯜꯂꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯄꯤꯔꯤꯕ ꯆꯩꯅꯥ ꯑꯃꯗꯤ ꯃꯩꯁꯥ ꯃꯌꯥꯝꯁꯤ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯃꯌꯥꯝꯁꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯑꯩꯈꯣꯏꯐꯥꯎ ꯌꯦꯡꯕ ꯉꯝꯗꯦ ꯑꯄꯣꯛꯄ ꯄꯣꯛꯇꯕ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯅ ꯈꯟꯕ ꯉꯝꯗꯕꯤ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥ ꯅꯪꯅꯤ ꯄꯣꯛꯆꯕ ꯃꯆꯥ ꯐꯥꯎ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯎꯠꯄꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯄꯥꯅꯣ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯆꯜ ꯑꯗꯨꯗꯒꯤ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ ꯃꯗꯨ ꯁꯥꯎꯅꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯏ ꯃꯔꯤꯕꯨ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯁꯍꯤꯡ ꯆꯥꯕ ꯁꯥ ꯉꯥꯛꯇꯅꯤ ꯁꯥ ꯀꯩ ꯎꯆꯦꯛ ꯎꯌꯥ ꯐꯥꯎꯕꯅꯦ ꯃꯆꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯅꯔꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯃꯇꯣꯝꯇ ꯂꯣꯟꯅ ꯀꯞꯆꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯀꯌꯥꯗꯣ ꯅꯈꯣꯏꯅ ꯎꯕ ꯐꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯑꯩꯅ ꯋꯥꯈꯜ ꯇꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯕꯅꯤ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕꯤ ꯃꯃꯥꯅꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯌꯥꯔꯒꯗꯤ ꯏꯆꯥꯗꯣ ꯉꯁꯤ ꯄꯨꯖꯈ꯭ꯔꯒꯦ ꯃꯅꯥꯎ ꯅꯨꯄꯤꯗꯣ ꯃꯆꯦꯕꯨ ꯎꯅꯤꯡꯉꯦꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ
ꯐꯔꯦ ꯑꯩ ꯑꯉꯥꯡꯗꯣ ꯄꯨꯊꯣꯔꯛꯂꯒꯦ ꯃꯥꯒꯤ ꯃꯆꯤꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯣ ꯇꯥꯔꯒ ꯈꯪꯂꯅꯤ